Hi ma'am, welcome back to my channel. Ngasigi video si mama na Mumbai di chakhrikanda aiga diraga khoi tamoga ayana mu yumda lay mana mu yumda lay ibani sindosin tonaraga diraga laiminaba adugi video clips khara adudagi ibani mag duty tagra kanda jeju di hoida dirase thamuba ko habadi ahamda mama na Mumbai chakani habado suddenly plan torokpanina ngasi je ticket book toroga heng hida chakhibanina ibani eksu duty adjust hobagi dirase jeju di hoida thamba adagi maga sing thanogana kamai leminaba mabani na jeju diga tamuga da kayamna otpa tumhandaba adagi tamu hina diragi yam phazana kelobi dirase akhona phone toropado mase adum sing thaga involved toroga leiba engage ba adagi jeju di hoi tamuro men hoina ko machada na phasana loina bibagi akhoi se yamna kaimta tension free da ko kaimta awab leitana matha sadana duty to ba chapanga mineba ka no Chị Beni cái gì nữa? Chị Beni lại cho em từ năng ngàn từ ấy ta. Ủa? Adudugi video matek khara adudagi aina night duty loiraga nongalaga ma loruba aduga aina minini humni ushuti thoga aina maga leminaba aina masna tina midawang khudingi walking puthokpa adudagi aina mulla loiraga adagi mapaga leminaba admai to bagi video matek khara sum ti khitang sum pra oini namo clips matek khara sum namjal hawai pa adugi video ne ba hoze aina Plug join toga thagala ka daise ko aduduga akoi mayam punchalaga picnic chatpasu yaurani adudagi mamana halaktri phawbagi video se sum clip se macha sum yemina se mayam akoi yamna ada leire ba kai ba on lawn hero ta de skirt se mu Mama kai chu na hairo Mama kai chu na hairo Mama habile ya jode haubile ko koile ko sida magi orange leire mabok na haiba adagi aigi na thabile e aduga cheju digina hanger ani lebiron hanger ani leire aduga achapot kharaga mathangda moida thaibada pinaba achapot popcorn gi gale aina sida phak tharaga diragi asigi phakse tharaga mamagi mon ani du cushion ani du puthoga hipam baneba adula ngaktang magi komla khokpi gena aina changubani maisi komla khokpa lore puthorakpada phaksu hogalaga fazana fold toraga thambirami chanupina adudagi cushion ani duju sumaina mabokna thamamba mafamdo adumakta changaga thamame pop tage karimta kaidabida sibu karino haibanida nang yam hai singbra haibane mama ngantang orange ko bachatli kanda siju sain thambirame phaksu hugala thamame nang yam hai singbra haiba magic okay chao orange chao okay okay orange chao walking chat pahalaga lai tawri Dira kay haige hagadamni Dira hawbi thagalo hawbi Dira ga iga lulu da lai stroller di ilaga traffic marak to space le ga lai aduga aina lulu hamaga cha thai Dirana ke chari orange strawberry ne aina lulu gi cha thai Diragi hayengi travel bag aina diaper gi bag sida shinto bani se sidana khar hena chalena sine hangchit picnic ki ohelaje magi moja aniga aduga magi khungau macha kharga hawkramne je sina ayungdangi set ani di hape sin chathokpagi do ohelaje picnic chapage sum aina nushit ka set adin khudang asangbi amadi hapane je aduga hayeng si setlaga dum la alage aduga hayenungdang adum si set piani my night dress amaga hapa age aduga nongalaga
ꯂꯩꯔꯒ ꯁꯤ ꯑꯅꯤꯁꯤꯅ ꯌꯥꯅꯤꯀꯣ ꯆꯦ ꯑꯃꯒ ꯍꯥꯞꯄꯛꯈꯣꯔ ꯑꯦꯛꯁꯇ꯭ꯔꯥ ꯑꯃꯒ ꯍꯥꯞꯄꯛꯑꯒꯦ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯁꯤꯒꯤꯁꯦ ꯍꯥꯞꯄꯛꯀꯦ 마기 수거되버 드레스 제시다 합전비로 해 이름도 보라 수나버 Thank you bye bye 시기 클립시나 뭐 어코이세 나이디 타버기 마파가 아이가 듀티 ꯆꯠꯇ꯭ꯔꯀꯥꯟꯗ ꯗ꯭ꯌꯨꯔꯥ ꯊꯤꯟꯕꯤꯔꯝꯕꯒꯤꯅꯤ ꯁꯤꯁꯨ ꯗꯤꯍꯣꯏꯗ ꯑꯗꯣ ꯃꯥꯅ ꯌꯨꯝꯗ ꯂꯩꯔꯒ ꯑꯩꯈꯣꯏꯗ ꯀꯔꯤ ꯀꯔꯤ ꯇꯧꯔꯤꯒꯦꯅ ꯁꯨꯝ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯑꯞꯗꯦꯠ ꯃꯇꯤꯛ ꯃꯇꯤꯛ ꯄꯤꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯒꯤꯅꯦ ꯃꯣꯏꯁꯦ ꯆꯥꯛ ꯊꯣꯡꯇꯣꯛꯑꯦ ꯆꯥꯊꯣꯛꯑꯦ ꯑꯉꯥꯡꯁꯤꯡ ꯄꯤꯖꯔꯦ ꯑꯗꯨꯗꯨꯒ ꯃꯣꯏꯒꯤ ꯃꯄꯥꯟꯗ ꯁꯨꯝ ꯊꯣꯛꯎꯅꯤ ꯍꯥꯏꯕꯗꯤ ꯁꯥꯕꯒꯤ ꯁꯨꯝ ꯍꯪꯆꯤꯠ ꯂꯥꯡꯕ ꯁꯨꯝ ꯊꯣꯛꯎꯕꯗꯣ ꯑꯗꯣ ꯊꯣꯛꯀꯅꯤꯅ ꯑꯉꯥꯡꯈꯩꯁꯦ ꯊꯣꯛꯇ꯭ꯔꯤꯀꯥꯟꯗ ꯑꯩꯉꯣꯟꯗ ꯑꯞꯗꯦꯠ ꯄꯤꯔꯛꯄꯒꯤ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯆꯦꯆꯨꯗꯤꯅ ꯊꯥꯔꯛꯄꯩꯅꯦꯕ ꯑꯁ ꯃꯣꯏꯁꯦ ꯅꯨꯡꯊꯤꯟꯁꯨ ꯇꯨꯝꯈꯤꯗ꯭ꯔꯕꯅꯤꯅ ꯑꯉꯥꯡ ꯑꯅꯤꯁꯤꯗꯤꯀꯣ ꯃꯄꯥꯟ ꯊꯣꯛꯑꯗꯤ ꯋꯥꯔꯝꯅꯤ ꯅꯨꯃꯤꯗꯥꯡꯗꯤ ꯇꯥꯏꯐꯦꯠ ꯇꯥꯏꯒ ꯇꯨꯝꯃꯦꯗꯅ ꯑꯗꯨꯅ ꯆꯠꯂꯨꯔꯦ ꯃꯄꯥꯟꯁꯤꯗ ꯃꯣꯜ ꯑꯃꯗ ꯆꯠꯂꯨꯏ ꯍꯥꯏꯕꯅꯦ ꯁꯨꯝ ꯅꯨꯃꯤꯠꯁꯦ ꯑꯗꯨꯗꯨꯒ ꯆꯠꯂꯨꯔꯒ ꯃꯣꯏꯗꯤ ꯋꯥꯔꯖꯥꯠꯅꯦꯀꯣ ꯍꯜꯂꯛꯑꯒ ꯇꯥꯏꯐꯦꯠ ꯇꯥꯔꯒ ꯇꯨꯝꯈ꯭ꯔꯦꯌꯦ ꯒꯥꯔꯤꯗꯒꯁꯦ ꯑꯩꯅ ꯀꯧꯕꯅꯦꯕꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯕꯅꯦ ꯑꯩꯅ ꯀꯧꯕꯒꯁꯦ ꯇꯥꯗꯦ ꯍꯥꯏꯕꯗ ꯃꯣꯏꯗꯤ ꯁꯤꯡꯊꯥꯒ ꯗꯤꯔꯥꯒꯁꯦ ꯎꯅꯔꯁꯨ ꯈꯠꯅꯩ ꯑꯉꯥꯡ ꯑꯣꯏꯕꯒꯤꯀꯣ ꯑꯗꯨꯗꯒꯤ ꯎꯅꯗ꯭ꯔꯒꯅꯅꯦ ꯂꯩꯍꯧ ꯊꯦꯡꯅꯁꯦ ꯈꯣꯠꯁꯦ ꯃꯣꯏꯗ ꯂꯩꯔꯣ ꯀꯥꯏꯅꯒ ꯗꯤꯔꯥ ꯆꯠꯈꯤꯕꯗ ꯁꯤꯡꯊꯥꯒꯁꯦ ꯃꯄꯤꯒꯁꯦ ꯑꯣꯔꯣ ꯇꯥꯔ ꯀꯞꯇꯣꯏꯅꯦꯕ ꯑꯉꯥꯡꯒꯤ ꯍꯧꯅꯕꯤ ꯍꯥꯏꯔꯗꯅꯀꯣ ꯂꯩꯃꯤꯟꯅꯔꯦ ꯆꯤꯛꯅꯩ ꯂꯥꯞꯅꯔꯦ ꯅꯨꯡꯁꯤꯅꯩ ꯑꯗꯨꯅꯤ ꯑꯗꯨꯗꯨꯒ ꯁꯤ ꯅꯨꯡꯗꯥꯡꯁꯦ ꯊꯦꯡꯅ ꯇꯨꯝꯈ꯭ꯔꯦꯗꯅ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯆꯦꯆꯨꯗꯤ ꯍꯣꯏꯗꯤ ꯇꯨꯝꯅꯤꯡꯉꯤꯕ ꯉꯟꯇꯥ ꯄꯨꯡ 5ꯗ ꯍꯧꯒꯠꯂꯛꯏ ꯃꯣꯏ ꯑꯅꯤꯁꯦ ꯑꯗꯨꯗꯨꯒ ꯁꯥꯟꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯅꯕꯥꯅꯤ ꯉꯟꯇꯥ ꯍꯧꯒꯠꯂꯤꯗꯤꯅ ꯍꯥꯏꯔꯒ ꯁꯟ ꯍꯧꯒꯠꯂꯦ ꯑꯗꯨꯗꯨꯒꯤ ꯍꯧꯒꯠꯂꯤꯅꯤꯅ ꯍꯥꯏꯌꯦ ꯑꯗꯨꯅ ꯗꯤꯔꯥꯒ ꯁꯤꯡꯊꯥꯒ ꯄꯨꯟꯅ ꯂꯩꯕꯁꯤ ꯆꯦꯆꯨꯗꯤ ꯇꯥꯃꯣ ꯕ꯭ꯔꯦꯅꯤ ꯇꯨꯝꯁꯤꯠꯀ ꯑꯝꯇ ꯐꯥꯗ꯭ꯔꯕꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯆꯤꯔꯕ ꯇꯟꯖꯥꯗ ꯃꯣꯏ ꯅꯠꯇꯅ ꯀꯅꯥꯝꯇ ꯂꯩꯇꯕꯒꯤꯀꯣ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯏꯆꯦ ꯃꯌꯥꯝ ꯂꯩ ꯑꯗꯨꯁꯨ ꯗꯤꯔꯥꯒ ꯁꯤꯡꯊꯥꯒꯅ ꯍꯥꯏꯐꯦꯠ ꯃꯣꯏꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁ꯭ꯇꯦꯖ ꯑꯃ ꯆꯥꯟꯅꯔꯕꯅꯤꯅ ꯃꯣꯏ ꯄꯨꯜꯂꯒ ꯁꯥꯟꯅꯃꯤꯟꯅꯕ ꯂꯣꯏꯅꯕꯗꯣ ꯅꯨꯡꯉꯥꯏꯔꯕꯅꯤꯅꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯁꯤꯗ ꯂꯥꯟ ꯇꯧꯕꯤꯕ ꯃꯇꯝꯗꯁꯨ ꯁꯤꯡꯊꯥꯗ ꯑꯩꯈꯣꯏꯗꯣ ꯀꯨꯏꯅ ꯂꯩꯔꯝꯕꯅꯤna ꯃꯕꯥꯅꯤ ꯕꯣꯟꯗꯤꯡ ꯑꯃ ꯂꯩꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨꯗꯨꯒꯤꯁꯨ ꯃꯣꯏꯗ ꯂꯩꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯕꯒꯤꯅꯦꯕ ꯑꯩꯅ ꯆꯦꯆꯨꯗꯤ ꯍꯣꯏꯗ ꯊꯝꯃꯤꯁꯦ ꯑꯗꯨꯗꯨꯒꯤꯅꯤꯗ ꯃꯌꯥꯝ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯨꯕꯨ ꯑꯩ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯔꯒ ꯊꯥꯒꯠꯇꯣꯏꯅꯣ ꯆꯦꯆꯨꯗꯤꯒ ꯇꯥꯃꯣ ꯔꯣꯃꯦꯟꯒ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯐꯖꯅ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯀꯣ ꯍꯥꯏꯕꯗꯤ ꯃꯣꯏꯗ ꯊꯝꯃꯝꯕꯒꯤ ꯑꯩꯁꯨ ꯊꯕꯛꯇꯣ ꯋꯥꯈꯜꯗꯣ ꯁꯥꯟꯇꯤ ꯂꯩꯅ ꯆꯠꯄ ꯉꯝꯃꯤꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯅ ꯑꯉꯥꯡꯗꯣ ꯂꯧꯕꯤꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯇꯦꯟꯁꯟ ꯑꯃ ꯇꯣꯉꯥꯟꯅ ꯂꯩꯗꯣꯏꯅꯦꯕ ꯐꯔꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯦ ꯅꯆꯥꯅꯨꯄꯤꯁꯦ ꯔꯥꯒꯤꯒ ꯕꯅꯥꯅꯥꯒ ꯂꯣꯏ ꯊꯛꯇꯣꯛꯈ꯭ꯔꯕꯅꯤ ꯑꯣꯠꯁ ꯌꯥꯎꯋꯦ ꯑꯣꯠꯁꯨ ꯌꯥꯎꯋꯦ ꯆꯥꯛ ꯕꯣꯔꯥ ꯑꯃꯁꯨ ꯆꯥꯈ꯭ꯔꯕꯅꯦ ꯆꯥꯛ ꯕꯣꯔꯥ ꯑꯃ ꯆꯥꯈ꯭ꯔꯕꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ Look, it's banana. 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 ꯑꯃꯗ ꯍꯥꯏꯗꯦ ꯑꯃꯗ ꯒꯨꯗ ꯍꯥꯏꯔꯣꯏꯅ ꯑꯃꯗ ꯍꯥꯏꯗꯦꯕ ꯑꯗꯨꯂꯁꯨ ꯍꯦꯟꯕ ꯄꯨꯕꯅꯦ ꯅꯨꯡꯇꯤꯒꯤ ꯃꯣꯏ ꯃꯣꯔꯣꯛ ꯍꯥꯞꯈ꯭ꯔꯦ ꯁꯤꯁꯨ ꯂꯩ ꯁꯤ ꯃꯣꯔꯣꯛꯁꯦ ꯍꯥꯞꯆꯔꯣ ꯇꯨꯝꯕꯤ ꯑꯧ ꯋꯥꯏ ꯃꯣꯔꯣꯛ ꯍꯥꯞꯆꯜꯂꯨꯏ ꯑꯧ ꯑꯗꯨ ꯑꯩ ꯅꯣꯏꯔꯛꯑꯒꯦ ꯈꯤꯇꯪ ꯍꯥꯞꯅꯔꯣ ꯐꯣꯟꯗꯩꯗꯨꯅ ꯍꯦꯟꯅ ꯉꯥꯜꯂꯦ ꯑꯩ ꯐꯣꯟꯗ ꯐꯣꯀꯁ ꯇꯧꯕ ꯑꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯗ ꯑꯃꯨꯛ ꯐꯣꯀꯁ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ ꯁꯤꯒꯤꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯃꯃꯥ ꯂꯥꯛꯇ꯭ꯔꯤꯕ ꯑꯩꯈꯣꯏ ꯁꯥꯏ ꯁꯨꯇꯤ ꯂꯧꯊꯣꯛꯑꯦꯕꯀꯣ ꯑꯗ ꯃꯥꯏ ꯃꯃꯥꯟꯅꯕꯒ ꯑꯩꯈꯣꯏ ꯄꯨꯂꯞꯀ ꯃꯣꯏ ꯐꯦꯃꯤꯂꯤꯒ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒ ꯄꯨꯂꯞ ꯀꯩꯅꯣ ꯇꯧꯁꯦꯅ ꯗ꯭ꯔꯦꯒꯟ ꯁꯤꯇꯤ ꯆꯠꯂꯨꯁꯦꯅ ꯆꯠꯂꯨꯕꯒꯤ ꯀ꯭ꯂꯤꯞ ꯃꯇꯦꯛꯑꯅꯤ ꯑꯗꯣ ꯗ꯭ꯔꯦꯒꯟ ꯁꯤꯇꯤ ꯆꯠꯂꯨꯔꯦ ꯃꯣꯏ ꯃꯌꯨꯝ ꯊꯣꯛꯄꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯒꯅꯤꯅꯀꯣ ꯗ꯭ꯔꯦꯒꯟ ꯁꯤꯇꯤ ꯆꯠꯂꯨꯕ ꯑꯗꯨꯗ ꯆꯠꯂꯨꯔꯦ ꯑꯗꯨ ꯍꯜꯂꯛꯑꯦ ꯑꯗꯨꯗꯨꯒ ꯃꯄꯥꯟꯗ ꯑꯗꯨꯝ ꯗꯤꯅꯔ ꯆꯥꯔꯒ ꯍꯜꯂꯛꯑꯦ ꯑꯗꯨꯗꯨꯒꯤ ꯀ꯭ꯂꯤꯞ ꯃꯇꯦꯛ ꯑꯃ ꯍꯥꯞꯄꯒ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤꯕꯨ ꯐꯨꯜꯗ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯦꯌꯔ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨꯀꯣ अच्छा है ना ये देखो बैक हाउ कोट गन तौगन ममा लाक ममा इनगे से येंगो येंगो No? Okay. Sa'yo ko.
से चाप लाए अमुक कोइरुबा हलागा जुरागी प्लेट वाली लौगदब सिना स्टार्टर ने कम ला बाय Ay, Durano. अपना पता है हो गया नहीं हुआ ना हाँ नीचे ड्रॉप करना पड़ेगा ना दाव दे